ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤ ꯆꯥꯏꯅꯥꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤ ꯃꯃꯤꯡꯁꯤꯡ ꯑꯁꯤ ꯇꯥꯕ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯡꯗ ꯑꯣꯟꯊꯣꯛꯆꯕꯅꯤ꯫ ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯔꯁꯤ ꯆꯥꯏꯅꯥꯒꯤ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯔꯣꯠꯄ ꯁꯛꯂꯣꯟ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯥꯂꯦꯝ ꯂꯩꯁꯦꯝꯕ ꯍꯧꯔꯛꯄꯒꯤ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯈꯣꯌꯨꯝ ꯁꯣꯔꯥꯔꯦꯜꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯇꯥꯡꯖꯦꯡꯂꯥꯏ ꯀꯧꯕ ꯃꯁꯥ ꯄꯥꯟꯕ ꯂꯤꯟ ꯑꯆꯧꯕ ꯃꯉꯣꯟꯗ ꯃꯥꯂꯦꯝ ꯑꯁꯤ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯧꯗꯥꯡ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯃꯅꯥꯎ ꯅꯤꯄꯥꯟ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯅꯤꯄꯥꯜꯅ ꯄꯨꯟꯅ ꯃꯥꯂꯦꯝ ꯑꯁꯤ ꯉꯥꯛ ꯁꯦꯟꯗꯨꯅ ꯄꯥꯜꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯑꯀꯟꯕ ꯃꯤꯠꯌꯦꯡꯈꯥꯗ ꯃꯥꯂꯦꯝ ꯑꯁꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯍꯥꯠꯅ ꯁꯨꯅꯕ ꯂꯩꯇꯅ ꯏꯪꯅ ꯆꯤꯛꯅ ꯑꯁꯨꯝ ꯄꯥꯜꯂꯛꯄ ꯑꯁꯤꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯥ ꯃꯩꯔꯝꯗꯒꯤ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯂꯩꯃꯥꯏꯒꯤ ꯑꯍꯥꯟꯕ ꯂꯩꯔꯣꯟ ꯑꯃꯗꯤ ꯏꯁꯤꯡ ꯏꯅꯤꯜ ꯄꯨꯝꯅꯃꯛ ꯍꯨꯝꯗꯣꯛꯈꯤꯕꯅ ꯂꯩꯃꯥꯏ ꯄꯨꯝꯕ ꯈꯔ ꯀꯪꯂꯦ, ꯎꯄꯥꯜ ꯋꯥꯄꯥꯜ ꯅꯥꯄꯤ ꯁꯤꯡꯕꯤ ꯄꯨꯝꯅꯃꯛ ꯈꯨꯏꯊꯈꯤꯗꯨꯅ ꯃꯤꯑꯣꯏꯕ ꯑꯃꯗꯤ ꯊꯋꯥꯏ ꯄꯥꯟꯕ ꯁꯥ ꯉꯥ ꯄꯨꯝꯅꯃꯛ ꯋꯥꯕꯅ ꯂꯣꯏꯔꯦ꯫ ꯇꯥꯡꯖꯦꯡ ꯑꯃꯗꯤ ꯃꯅꯥꯎ ꯅꯤꯄꯥꯜ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯗꯤ ꯅꯠꯇꯦ꯫ ꯃꯈꯣꯏ ꯃꯥꯄꯜ ꯅꯣꯡꯂꯩ ꯑꯗꯨꯒꯤ ꯍꯧꯔꯛꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯀꯔꯤ ꯀꯝꯗꯧꯅ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯅ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯐꯝꯗꯨ ꯌꯧꯔꯛꯄꯗꯗꯤ ꯎꯐꯨꯜꯒꯤ ꯅꯤꯡꯊꯧ ꯎꯐꯨꯜ ꯆꯥꯎꯕꯗꯨ ꯃꯁꯛ ꯈꯪꯗꯕ ꯍꯨ ꯑꯃꯅ ꯃꯁꯥ ꯄꯨꯝꯕ ꯆꯥꯛꯊꯦꯛꯄꯗꯒꯤ ꯈꯥꯡꯕ ꯉꯝꯗꯅ ꯂꯥꯎ ꯈꯣꯡꯕꯗ ꯃꯌꯥꯗꯒꯤ ꯎꯐꯨꯜ ꯃꯌꯥꯝ ꯊꯣꯛꯂꯛꯄ ꯑꯗꯨꯅ ꯑꯆꯧꯕ ꯅꯨꯡꯁꯤꯠ ꯃꯄꯤ ꯑꯃ ꯑꯣꯏꯔꯛꯄꯗꯒꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯇꯥꯡꯖꯦꯡꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕ ꯃꯥꯄꯜꯁꯨꯕ ꯑꯗꯨꯅ ꯄꯥꯈꯠꯅ ꯍꯥꯏꯔꯝꯃꯤ, ꯌꯥꯝꯕꯨꯡ, ꯁꯤꯗꯤ ꯃꯌꯥꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯎꯐꯨꯜꯁꯤꯡ ꯑꯁꯤ ꯂꯦꯞꯍꯟꯗ꯭ꯔꯒꯗꯤ ꯁꯥꯐꯨ ꯀꯜꯂꯕ ꯅꯨꯡꯁꯤꯠ ꯑꯁꯤ ꯈꯥꯝꯕ ꯉꯝꯂꯔꯣꯏ꯫ ꯀꯝꯗꯧꯅꯤ ꯃꯁꯤꯗꯤ? ꯇꯥꯡꯖꯦꯡ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯏ꯫ ꯇꯞꯅ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯈꯣꯏ ꯅꯤꯄꯥꯜꯃꯛ ꯎꯐꯨꯜ ꯆꯥꯎꯕꯒꯤ ꯃꯁꯥꯁꯦ ꯀꯣꯏꯁꯤꯜꯂꯨ꯫ ꯃꯌꯥꯝꯕꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯃꯈꯣꯏ ꯅꯤꯄꯥꯜ ꯑꯗꯨ ꯎꯐꯨꯜ ꯆꯥꯎꯕꯕꯨ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯥꯡꯖꯦꯡꯅ ꯃꯅꯥꯎ ꯅꯤꯄꯥꯜ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯈꯨꯖꯤ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯗꯨꯒꯤ ꯁꯛꯇꯤꯅ ꯎꯐꯨꯜ ꯃꯌꯥꯝ ꯑꯗꯨ ꯐꯥꯖꯤꯟꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯅꯃꯛ ꯁꯤꯖꯤꯟꯅꯗꯨꯅ ꯎꯐꯨꯜ ꯆꯥꯎꯕꯒꯤ ꯃꯆꯤꯟ ꯑꯗꯨ ꯃꯦꯟꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯟꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯃꯆꯤꯟ ꯑꯗꯨ ꯃꯦꯟꯁꯤꯟꯕ ꯉꯝꯂꯦ꯫ ꯎꯐꯨꯜ ꯊꯣꯛꯂꯛꯄ ꯂꯦꯞꯈ꯭ꯔꯕ ꯑꯗꯨꯗ ꯃꯅꯥꯎ ꯅꯤꯄꯥꯜꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯅꯨꯡꯁꯤꯠ ꯃꯄꯤ ꯑꯗꯨꯁꯨ ꯏꯪꯊꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯎꯐꯨꯜ ꯆꯥꯎꯕꯒꯤ ꯃꯁꯥꯗ ꯂꯩꯔꯤꯕ ꯍꯨ ꯑꯗꯨꯗꯤ ꯆꯝꯗ꯭ꯔꯤꯕꯅ ꯑꯃꯨꯛ ꯃꯌꯥ ꯀꯥꯊꯣꯔꯛꯀꯦ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯥꯄꯜ ꯆꯪꯗꯨꯅ ꯃꯆꯤꯟꯗꯨ ꯃꯦꯟꯁꯤꯜꯂꯤ꯫ ꯑꯗꯨꯃꯛꯄꯨ ꯍꯨꯗꯨ ꯂꯧꯊꯣꯛꯇ꯭ꯔꯕꯗꯤ ꯑꯗꯨꯃꯛ ꯈꯥꯡꯕ ꯉꯝꯗꯅ ꯑꯃꯨꯛ ꯃꯌꯥ ꯀꯥꯊꯣꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯃꯈꯣꯏꯒꯤ ꯁꯛꯇꯤꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯎꯐꯨꯜ ꯆꯥꯎꯕꯒꯤ ꯃꯁꯥꯗ ꯂꯩꯔꯤꯕ ꯍꯨ ꯑꯗꯨ ꯃꯇꯝ ꯈꯔꯒꯤ ꯅꯝꯊꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯤꯠꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯎꯐꯨꯜ ꯆꯥꯎꯕꯒꯤ ꯃꯁꯥꯗ ꯂꯩꯔꯝꯕ ꯍꯨ ꯑꯗꯨ ꯅꯦꯝꯊꯈꯤꯗꯨꯅ ꯃꯁꯥꯗꯨ ꯅꯦꯠ ꯇꯥꯔꯝꯃꯤ꯫ ꯑꯋꯥꯕ ꯍꯦꯟꯃꯟꯈꯤꯕꯅ ꯂꯩꯃꯥꯏꯗ ꯃꯍꯥꯛ ꯍꯥꯏꯊꯈꯤꯔꯝꯃꯤ꯫ ꯃꯆꯤꯜ ꯃꯅꯥꯎ ꯃꯥꯄꯜ ꯆꯪꯗꯨꯅ ꯃꯍꯥꯛꯄꯨ ꯋꯥꯈꯜ ꯇꯥꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯟꯊꯔꯨꯔꯕ ꯃꯇꯨꯡ ꯋꯥꯈꯜ ꯂꯥꯛꯄꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯇꯥꯡꯖꯦꯡꯅ ꯏꯪꯅ ꯇꯞꯅ ꯊꯧꯗꯣꯛ ꯑꯗꯨ ꯀꯔꯝꯅ ꯊꯣꯛꯈ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯎꯐꯨꯜ ꯆꯥꯎꯕ ꯈꯨꯝꯐꯝ ꯈꯪꯗꯅ ꯏꯛ ꯑꯥꯛ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯃꯆꯤꯡ ꯐꯠꯇꯕ ꯇꯥꯡꯖꯦꯡꯒꯤ ꯃꯅꯥꯎ ꯌꯥꯏꯃ ꯑꯗꯨꯗꯤ ꯁꯥꯎꯒꯠꯂꯛꯀꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯕꯅ ꯊꯦꯝꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, ꯎꯐꯨꯜ ꯆꯥꯎꯕ, ꯉꯜꯂꯤꯉꯩꯁꯤꯗ ꯅꯍꯥꯛ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯍꯧꯕꯅ ꯐꯒꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯇ ꯅꯠꯇꯅ ꯃꯥꯂꯦꯝ ꯄꯨꯝꯕꯁꯦ ꯑꯋꯥꯕ ꯇꯥꯕ ꯁꯣꯏꯔꯣꯏ꯫ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯂꯦꯝ ꯄꯨꯝꯅꯃꯛ ꯑꯋꯥꯕ ꯄꯤꯔꯒꯅꯤ ꯈꯜꯂꯨꯕꯗ ꯎꯐꯨꯜ ꯆꯥꯎꯕ ꯇꯧꯐꯝ ꯈꯪꯗꯦ ꯃꯈꯨꯠ ꯃꯁꯥꯗꯨ ꯁꯨꯔꯨ ꯅꯩꯗꯨꯅ ꯈꯥꯡꯂꯝꯃꯤ꯫ ꯃꯤꯠꯀꯨꯞ ꯑꯗꯨꯗ ꯍꯥꯏꯗꯣꯛꯍꯧꯗꯕꯁꯨ ꯀꯣꯟꯅ ꯈꯪꯅꯔꯛꯀꯗꯕ ꯂꯩꯔꯕ ꯋꯥꯅꯤ, ꯍꯥꯏꯗꯣꯛꯍꯧꯕꯅ ꯐꯔꯒꯅꯤ ꯈꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯇꯥꯏꯕꯪꯁꯤꯕꯨ ꯉꯥꯛꯄꯤꯔꯤꯕ ꯃꯄꯨ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯋꯥꯐꯝꯁꯤ ꯍꯥꯏꯗꯣꯛꯇ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯈꯨꯜ ꯑꯁꯤꯕꯨ ꯀꯟꯕꯤꯒꯅꯤ ꯍꯥꯏꯅ ꯍꯥꯟꯅ ꯑꯃꯨꯛꯇ ꯋꯥꯁꯛꯄꯤꯌꯨ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯅꯥꯏ ꯑꯩꯍꯥꯛ ꯑꯁꯦꯡꯕ ꯋꯥꯐꯝꯗꯣ ꯍꯥꯏꯖꯒꯦ꯫
ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯌꯥꯏꯃꯗꯨꯗꯤ ꯁꯥꯎꯒꯠꯂꯛꯀꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯌꯥꯝꯕꯅ ꯃꯍꯥꯛꯄꯨ ꯊꯦꯝꯖꯤꯟꯗꯨꯅ ꯎꯐꯨꯜ ꯆꯥꯎꯕꯗ ꯁꯣꯏꯗꯅ ꯈꯨꯜ ꯑꯗꯨ ꯀꯟꯒꯅꯤ ꯋꯥꯐꯝ ꯑꯗꯨꯇ ꯃꯔꯤꯛ ꯆꯨꯝꯅ ꯇꯝꯃꯨ ꯍꯥꯏꯔꯝꯃꯤ ꯎꯐꯨꯜ ꯆꯥꯎꯕ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯊꯖꯔꯒ ꯈꯨꯜ ꯑꯗꯨꯗ ꯂꯥꯏ ꯐꯠꯇꯕ ꯃꯀꯣꯛ ꯑꯗꯨꯕꯨ ꯅꯤꯡꯕ ꯅꯨꯄꯥ ꯑꯃ ꯃꯥꯒꯤ ꯇꯨꯡꯏꯟꯕ ꯈꯔꯒ ꯂꯥꯛꯂꯝꯃꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯍꯨ ꯊꯥꯗꯔꯝꯕꯗꯒꯤ ꯈꯪꯖꯗꯕ ꯈꯨꯟꯖꯥꯁꯤꯡꯅ ꯏꯁꯤꯡꯗꯨ ꯊꯛꯂꯨꯕꯗꯒꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨ ꯑꯣꯏꯔꯛꯄꯅꯤ ꯍꯥꯏꯅ ꯇꯝꯂꯝꯃꯤ ꯋꯥꯐꯝꯗꯨ ꯇꯥꯔꯨꯕꯗ ꯃꯥꯂꯦꯝ ꯑꯗꯨꯗ ꯑꯐꯕ ꯐꯠꯇꯕ ꯂꯥꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯣꯏꯗꯅ ꯂꯥꯟꯖꯥꯎ ꯑꯃꯗꯤ ꯊꯣꯛꯂꯔꯒꯅꯤ ꯍꯥꯏꯕꯁꯤ ꯇꯥꯡꯖꯤꯡꯅ ꯈꯪꯂꯝꯃꯤ ꯃꯍꯥꯛꯅ ꯃꯅꯥꯎꯁꯤꯡ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯕꯨ ꯐꯅꯅꯕ ꯎꯄꯥꯏ ꯑꯃ ꯍꯥꯟꯅ ꯊꯤꯁꯤ ꯍꯥꯏꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯂꯥꯞꯄ ꯃꯐꯝꯗ ꯇꯥꯏꯕꯪꯗ ꯈꯣꯡꯗꯥꯔꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯃꯃꯤꯠ ꯇꯥꯡꯕ ꯂꯝꯍꯨꯏ ꯑꯃ ꯅꯨꯡꯖꯥꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯇꯥꯁꯤꯟꯗꯨꯅ ꯀꯨꯜꯂꯝꯃꯤ ꯇꯁꯦꯡꯅ ꯃꯥꯒꯤ ꯃꯃꯤꯠ ꯑꯗꯨ ꯄꯨꯡꯇꯥꯡꯃꯛ ꯇꯥꯡꯕꯗꯤ ꯅꯠꯇꯦ ꯃꯁꯦꯟ ꯃꯔꯥꯡ ꯑꯣꯏꯅ ꯎꯔꯝꯃꯤ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄ ꯁꯥ ꯉꯥ ꯑꯇꯩꯁꯤꯡꯅ ꯆꯦꯟ ꯆꯣꯡꯕ ꯎꯔꯒ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯥꯏ ꯐꯠꯇꯕ ꯃꯀꯣꯛ ꯑꯗꯨꯕꯨ ꯂꯥꯠꯆꯕ ꯌꯥꯏꯇꯝꯕ ꯀꯧꯕ ꯃꯤꯁꯛ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯇꯨꯡꯏꯟꯕꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏ ꯃꯌꯥꯝ ꯇꯥꯕ꯭ꯔꯥ ꯍꯌꯦꯡ ꯍꯥꯏꯔꯤꯕ ꯊꯥꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯃꯥꯕꯨ ꯅꯤꯡꯖꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯍꯩ ꯐꯪꯕ ꯅꯨꯃꯤꯠꯅꯤ ꯑꯗꯨꯅ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯅꯃꯨ ꯇꯥꯏꯕꯪ ꯃꯤ 8 ꯈꯛ ꯁꯔꯦꯜ ꯆꯟꯒꯗꯕꯅꯤ ꯃꯗꯨ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯃꯤꯗꯒꯤ ꯂꯥꯏ ꯑꯣꯟꯕ ꯉꯝꯗꯧꯔꯤꯕꯅꯤ ꯋꯥꯐꯝꯗꯨ ꯇꯥꯔꯨꯕꯗ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯔꯥꯎꯅ ꯃꯈꯣꯏꯒꯤ ꯂꯥꯏ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯂꯥꯎ ꯈꯣꯡꯂꯝꯃꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯇꯥꯡꯖꯤꯡ ꯑꯃꯗꯤ ꯃꯅꯥꯎ ꯅꯨꯄꯥ ꯅꯤꯄꯥꯜꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯊꯤꯗꯨꯅ ꯁꯦꯝꯗꯨꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯎꯐꯨꯜ ꯈꯨꯜ ꯑꯗꯨ ꯍꯨ ꯆꯦꯜꯂꯝꯕ ꯄꯨꯝꯅꯃꯛ ꯐꯍꯜꯂꯝꯃꯤ ꯊꯧꯒꯥꯏ ꯑꯗꯨ ꯂꯣꯏꯔꯕꯗ ꯃꯈꯣꯏ ꯃꯆꯤꯜ ꯃꯅꯥꯎ ꯃꯥꯄꯜ ꯑꯗꯨ ꯂꯥꯏ ꯐꯠꯇꯕ ꯃꯀꯣꯛ ꯑꯗꯨꯕꯨ ꯅꯤꯡꯕ ꯀꯥꯡꯂꯨꯞ ꯑꯗꯨꯒ ꯑꯃꯨꯛ ꯀꯔꯝꯅ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯅ ꯋꯥ ꯇꯥꯟꯅꯔꯝꯃꯤ ꯇꯁꯦꯡꯕꯗꯤ ꯂꯥꯏ ꯐꯠꯇꯕ ꯃꯀꯣꯛ ꯑꯗꯨꯗꯤ ꯃꯥꯂꯦꯝ ꯂꯩꯁꯦꯝꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯁꯣꯔꯥꯔꯦꯜꯅ ꯂꯥꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗꯒꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯏ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯈ꯭ꯔꯕꯅꯤ ꯃꯗꯨ ꯐꯥꯎꯕ ꯑꯍꯣꯡꯕ ꯂꯩꯇꯅ ꯇꯔꯪ ꯃꯥꯂꯪꯄꯥꯜ ꯑꯗꯨꯕꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯁꯣꯔꯥꯔꯦꯜꯅ ꯃꯥꯒꯤ ꯈꯨꯠꯆꯨ ꯊꯥꯡꯂꯦꯟ ꯌꯥꯌꯣꯏꯕꯅ ꯃꯇꯨꯞ 8 ꯊꯣꯛꯅ ꯀꯛꯂꯒ ꯃꯩꯒꯤ ꯂꯩꯀꯣꯏ ꯄꯨꯡ ꯃꯩꯖꯥꯎꯔꯦꯜꯗ ꯐꯨꯝꯈꯤꯕꯅꯤ ꯑꯗꯨꯃꯛꯄꯨ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯁꯥꯗꯒꯤ ꯆꯦꯟꯊꯍꯧꯕ ꯏꯈꯦꯡ ꯈꯔ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯇꯥꯔꯛꯈꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯍꯛꯆꯥꯡꯗ ꯍꯟꯖꯤꯟꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯥꯂꯦꯝ ꯂꯩꯃꯒꯤ ꯃꯁꯥꯗꯒꯤ ꯏ ꯆꯨꯞꯇꯨꯅ ꯃꯇꯤꯛ ꯃꯌꯥꯏ ꯑꯗꯨ ꯍꯟꯖꯤꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯁꯥꯒꯤꯇ ꯈꯟꯕ ꯃꯤꯑꯣꯏ ꯄꯣꯛꯇ ꯄꯣꯛꯂꯒ ꯂꯥꯏꯒꯨꯝꯅ ꯍꯤꯡꯕ ꯄꯥꯝꯕ ꯁꯨꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ ꯌꯥꯏꯇꯝꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯊꯦꯡꯅꯈꯤꯕꯗꯒꯤ ꯃꯥꯒꯤ ꯑꯅꯤꯡꯕ ꯄꯨꯝꯅꯃꯛ ꯊꯨꯡꯍꯟꯒꯦ ꯅꯃꯨ ꯇꯥꯏꯕꯪꯒꯤ ꯏ ꯀꯜꯂꯛꯎ ꯍꯥꯏꯗꯨꯅ ꯃꯣꯏꯊꯦꯝ ꯇꯧꯈꯤꯕꯅꯤ ꯂꯥꯏ ꯐꯠꯇꯕ ꯃꯀꯣꯛ ꯑꯗꯨꯒꯤ ꯃꯣꯏꯊꯦꯝ ꯂꯥꯡꯗ ꯊꯨꯔꯕ ꯌꯥꯏꯇꯝꯕꯅ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯇꯥꯠꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗꯕꯅ ꯃꯥꯒꯤ ꯑꯅꯤꯡꯕ ꯊꯨꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯅꯃꯨ ꯇꯥꯏꯕꯪ ꯃꯤ ꯀꯌꯥꯕꯨ ꯁꯔꯦꯜ ꯆꯟꯗꯨꯅ ꯂꯥꯏ ꯐꯠꯇꯕ ꯃꯀꯣꯛ ꯑꯗꯨꯗ ꯍꯦꯛ ꯍꯦꯛ ꯀꯠꯂꯝꯃꯤ ꯊꯥꯁꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯃꯨ ꯇꯥꯏꯕꯪ ꯃꯤ 8 ꯁꯔꯦꯜ ꯆꯟꯗꯨꯅ ꯀꯠꯂꯦ ꯇꯥꯏꯕꯪ ꯃꯤꯒꯤ ꯏ ꯃꯄꯨꯡ ꯐꯥꯅ ꯊꯛꯂꯕ ꯂꯥꯏ ꯐꯠꯇꯕ ꯃꯀꯣꯛ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯐꯤꯕꯝ ꯑꯗꯨꯗ ꯍꯟꯖꯤꯟꯕ ꯉꯝꯗ꯭ꯔꯕꯁꯨ ꯆꯥꯎꯔꯕ ꯂꯤꯟ ꯑꯃꯒꯤ ꯁꯛꯐꯝꯗ ꯍꯟꯖꯤꯟꯕ ꯉꯝꯂꯝꯃꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯌꯥꯏꯇꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯇꯨꯡꯏꯟꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯅꯤꯡꯖꯕ ꯃꯕꯨꯡꯉꯣ ꯑꯗꯨꯕꯨ ꯁꯥꯐꯣꯡꯂꯛꯂꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯤꯠꯅ ꯀꯨꯞꯄꯗ ꯂꯥꯏ ꯐꯠꯇꯕ ꯃꯀꯣꯛꯅ ꯑꯣꯟꯕ ꯂꯤꯟꯖꯥꯎ ꯑꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯌꯥꯗ ꯄꯨꯂꯞ ꯎꯝꯁꯤꯜꯂꯒ ꯒ꯭ꯔꯧ ꯒ꯭ꯔꯧ ꯁꯥꯏꯗꯦꯛꯂꯝꯃꯤ ꯑꯗꯨꯒ ꯍꯧꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯝꯃꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯏ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯀꯥꯟꯅꯗꯦ ꯃꯥꯂꯦꯝ ꯑꯁꯤ ꯅꯩꯈꯥꯏꯔꯒ ꯇꯥꯏꯕꯪ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯏ ꯊꯛꯂꯒꯦ ꯃꯗꯨꯇꯗ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯁꯛꯐꯝꯗ ꯍꯟꯖꯤꯟꯕ ꯉꯝꯒꯗꯕꯅꯤ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯂꯤꯟꯖꯥꯎ ꯑꯗꯨ ꯁꯤꯠ ꯁꯤꯠꯂꯒ ꯆꯠꯈꯤꯗꯨꯅ ꯊꯦꯡꯅꯕ ꯌꯨꯝ ꯀꯩ ꯐꯨꯔꯥ ꯗꯂꯥꯟ ꯄꯨꯝꯅꯃꯛ ꯊꯨꯒꯥꯏꯔꯝꯃꯤ ꯊꯦꯡꯅꯕ ꯃꯤꯁꯤꯡ ꯎꯝꯁꯥꯏ ꯁꯥꯏꯔꯝꯃꯤ ꯃꯗꯨꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯗꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯈꯩ ꯃꯥꯏꯀꯩ ꯁꯥꯂꯥꯏ ꯈꯪꯗꯅ ꯄꯪꯆꯦꯟꯗ ꯆꯦꯟꯅꯔꯝꯃꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ
Marik sumba paudam phanglabada makhoi masil manau mapal thinthaba tawdana lenjau adugi khongul lirak lamme kaina thangda mi tadaba paklaba laikang lagi lamdam amada lenjau aduga makhoiga thengnaramme makhoi singdu ubada masagi matik mayai pumnamak tapna tapna hanjilakliba lai phattaba makok aduna asumna hairamme hai pet lawba nakhoi mapalna aingondabu kari tawba ngamjagadawriba nakhoidi aina mitna kupada adumak saidekpa ngamni wafamdu tarubada sauganba manau nupa yaima adu amuk saugalaktuna khumgi haiduna masin kanglakpa matamda mayamba ahalna khumganu haiduna mangak hairaklamme matau aduda linjau adudi mahakpu kire khanduna khakna noi nokpa khara hantharakpa matamda tangjengna yamna ingna hairamme malem taibangpal asibu manghanba pamba nahakti nahaki khongul phawba malemda leifade aduna aikhoigi thawai thara phawbada nahaki khonguldi malemda khak thamlaroi mahakpu kiduna tumin leibani khaluraga khumlakliba pakhum aduda linjau adu sauningbana loikhre makhoi bu yotlagi haiduna hochilaklamme matamaduda makhoi mapalnasu magi haijaba mahai matik mayai puthoknaduna linjau adubu hatnanaba thaurang tawrakle akanba maongda lanthengnarabada makhoi mapaldagi linjau aduna khara khajik laksabagum tawraklamme makhoi mapal adudi magi mamai aduna amuk humdekba matamda leimaita upna taba yaw longna taba yaw tawramme makhoi amata hawgatpa ngamdraba aduda loina yosilagi haiduna hotnarakpada makhoigi mapa ibungo sorarelna pibirakpa yayoiba khuji adudagi mangal thaktorakpadagi linjau adu ngauduna law khonglaga leiramme madugi khudong sabadu lauraga makhoi mapaldu mafam adu thadoktuna senkiramme thaktuk lamba mangal adu mamsinkraba aduda linjau aduna makhoi singtu thirakpa matamdadi amata leiramdre mahakna saungna hairamme iyaya onthokna laksaida adubu lai phattaba makok aigi mityengdagi kayam yamna lapna senba ngamni thengnaba mafamda makhoi budi aihakna makok phoidatlaga haungna grow saideklaga loire asomdana makhoi masil manau mapal adu punna satlabadi amuk linjau aduna tanarakpada laigani haina khanduna maikai phangnaduna senaramme magi thokpa sanakhiba asida tangjeng matomta singlambi amada asum selakpa matamda lamhui mamit tangba adu nung khara chawba amana nansinduna lengba otpa ngamdana khonglaga leiba thengnaramme mahak lamhui adugi manakta sangsinduna nung adubu lokthokpiramme matamaduda lamhui aduna haraungna thagatpagi matauda tapna khonglamme tangjeng mafamdu thadoktuna amuk chatpa hawi adubu lamhui adudi mahakki matungda adumak inaraklamme mahakna mamai onthoklubadadi lamhui adu sap leptuna adumak mangonda sangtik yenglaga leiramme tanja aduda lamhui adu matung inaraklabadi awaba nangba tare khanduna aduga mahak kanararoi haibagum mangak haiphet hairamlaga tapna satpa hawi lamhuido adum tapna mahakki matung inaba leplamde mitkup adudagi mapu manai loina bagum adumak loina khre makhoi anidu leptana asum lakpa matamda tangjengki arotpa lotpham oiriba mafam adu yoduna masa asokpa singadu hidak haplamme asumna numit aduma haukraba matung asokpa singadu pharaba matungni makhoi masil manau mapal adu makhoigi punpham oiriba aduda pulap punduna wa tanaramme maru oina lai phattaba makok aduna onba lenjau adubu karamna malem asidagi manghansigi haiba asigi matangdani adubu wafam adudi khanai haibagi wani phol taba ngamde khudak aduda oirakliba lai phattaba adugi phibam aduna hanana karamna lanthingnagani haibagi sem saudabana hena awaba haibadu oiribani khanba yaba khallaba matungta tangjeng wakhal ama laklamme mahakna khaliba adumak manau nipalda tamlamme makhoinadi wafam adu araiba oiroi wana thokani hairamme adubu manau atomba adunadi waraba suwana madunatana atopa upai leitabana
ꯃꯌꯥꯝꯕꯒꯤ ꯋꯥꯐꯝꯗꯨ ꯑꯗꯨꯃꯛ ꯇꯧꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯌꯥꯝꯕ ꯌꯥꯏꯃ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏ ꯃꯥꯄꯜꯃꯛꯅ ꯊꯋꯥꯏ ꯊꯥꯈ꯭ꯔꯕꯗꯤ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯅ ꯀꯅꯥꯅ ꯉꯥꯛ ꯁꯦꯜꯍꯧꯒꯗꯧꯔꯤꯕ? ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯂꯤꯟꯖꯥꯎ ꯑꯗꯨꯕꯨ ꯍꯥꯠꯄ ꯉꯝꯗ꯭ꯔꯕꯗꯤ ꯇꯨꯡꯗ ꯑꯃꯨꯛ ꯍꯤꯡꯒꯠꯂꯛꯂꯒꯅ ꯀꯝꯗꯧꯕ? ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯑꯆꯨꯝꯕ ꯑꯣꯏꯕꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯑꯗꯣꯝꯗ ꯑꯃꯨꯛ ꯈꯟꯅꯔꯝꯃꯤ꯫ ꯃꯤꯠꯀꯨꯞ ꯑꯗꯨꯗ ꯇꯥꯡꯖꯦꯡꯅ ꯃꯅꯥꯎꯅꯨꯄꯥ ꯅꯤꯄꯥꯜꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯝꯃꯤ, ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯅꯅꯕ ꯑꯃꯗꯤ ꯂꯤꯟ ꯑꯁꯤꯕꯨ ꯍꯥꯠꯄ ꯉꯝꯒꯗꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯦꯝꯕ ꯇꯥꯔꯦꯗꯅ꯫ ꯌꯥꯏꯃꯅ ꯉꯛꯅ ꯈꯨꯝꯃꯤ, ꯃꯗꯨꯗꯤ ꯀꯔꯝꯅ? ꯇꯥꯡꯖꯦꯡꯅ ꯍꯥꯏꯔꯝꯃꯤ, ꯌꯥꯏꯃ, ꯀꯥꯎꯔꯕ꯭ꯔꯥ? ꯄꯟꯊꯧ ꯏꯄꯥꯅ ꯇꯥꯛꯄꯤꯔꯝꯕ ꯋꯥꯐꯝ ꯑꯗꯣ꯫ ꯃꯥꯂꯦꯝ ꯑꯁꯤꯅ ꯀꯟꯕ ꯉꯝꯂꯣꯏꯗꯕ ꯐꯤꯕꯝꯗ ꯂꯥꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯌꯥꯎꯔꯤꯕ ꯃꯀꯨ ꯑꯁꯦ ꯑꯃꯃꯝꯅ ꯄꯨꯟꯁꯤꯜꯂꯒ ꯑꯄꯨꯟꯕꯒꯤ ꯃꯀꯨ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯔꯦꯝꯈꯥꯛ ꯑꯣꯏꯕ ꯏꯅꯥꯎ ꯑꯇꯣꯝꯕ ꯃꯍꯥꯛꯄꯨ ꯄꯣꯛꯍꯜꯂꯨ ꯍꯥꯏꯕꯗꯣ꯫ ꯑꯗꯨꯕꯨ ꯃꯅꯥꯎ ꯑꯗꯨ ꯄꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯥꯂꯦꯝ ꯑꯁꯤꯅ ꯀꯅꯥꯅ ꯑꯃꯨꯛ ꯉꯥꯛꯄꯒꯤ ꯊꯧꯗꯥꯡ ꯂꯧꯍꯧꯒꯗꯕ ꯍꯥꯏꯅ ꯑꯃꯨꯛ ꯈꯟꯅꯔꯝꯃꯤ꯫ ꯃꯅꯥꯎ ꯌꯥꯏꯃꯅ ꯃꯊ꯭ꯋꯥꯏ ꯋꯥꯔꯤꯕ ꯑꯗꯨꯗ ꯇꯥꯡꯖꯦꯡꯅ ꯃꯗꯨꯒꯤꯗꯃꯛ ꯊꯣꯏꯅ ꯋꯥꯔꯨꯒꯅꯨ, ꯑꯇꯣꯝꯕꯅ ꯊꯧꯗꯥꯡ ꯄꯨꯝꯅꯃꯛ ꯉꯝꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯍꯨꯏ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯤꯡ ꯂꯧꯗꯨꯅ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯧꯗꯥꯡ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯄꯨꯍꯟꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯆꯤꯜ ꯃꯅꯥꯎ ꯃꯥꯄꯜ ꯑꯗꯨ ꯂꯤꯟꯖꯥꯎ ꯑꯗꯨꯒ ꯃꯥꯌꯣꯛꯅꯔꯒꯦ ꯍꯥꯏꯗꯨꯅ ꯂꯤꯟꯖꯥꯎ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯥꯄꯜꯗꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯑꯗꯨꯗ ꯂꯤꯟꯖꯥꯎ ꯑꯗꯨꯗꯤ ꯈꯥꯛꯅ ꯅꯣꯛꯇꯨꯅ, ꯅꯊ꯭ꯋꯥꯏ ꯃꯥꯡꯅꯤꯡꯗ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯉꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯤꯡꯅ ꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯊꯣꯛꯇꯕꯅꯤ, ꯃꯁꯤ ꯅꯁꯥꯅ ꯈꯪꯖꯤꯜꯂꯨ꯫ ꯋꯥꯐꯝꯗꯨ ꯇꯥꯔꯒ ꯇꯥꯡꯖꯦꯡ ꯌꯥꯝꯅ ꯃꯣꯡ ꯍꯥꯗꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤ ꯊꯋꯥꯏ ꯃꯥꯡꯂꯕꯁꯨ ꯅꯪꯕꯨꯗꯤ ꯈꯛ ꯃꯥꯂꯦꯝ ꯑꯁꯤꯗ ꯈꯣꯡꯒꯨꯜ ꯇꯥꯍꯜꯂꯔꯣꯏ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯂꯤꯟꯖꯥꯎꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯤ ꯍꯥꯏꯕ? ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯃꯨꯊꯠꯄ ꯍꯥꯏꯕ? ꯇꯥꯕꯕꯨ ꯐꯅꯗꯨꯝ ꯅꯨꯡꯉꯥꯏꯔꯤ꯫ ꯄꯦꯠ ꯂꯥꯎꯕ ꯅꯈꯣꯏꯅ ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯃꯨꯊꯠꯄ ꯍꯥꯏꯕ? ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ, ꯅꯈꯣꯏꯗꯤ ꯍꯥꯏꯔꯨꯅꯨ, ꯅꯈꯣꯏꯒꯤ ꯅꯄꯥꯕꯨꯡ ꯁꯣꯔꯥꯔꯦꯜꯅ ꯐꯥꯎꯕ ꯑꯩꯁꯦ ꯄꯥꯅꯕꯗ ꯅꯣꯞꯅ ꯊꯣꯛꯂꯤꯕꯅꯤ꯫ ꯄꯟꯊꯗꯨꯅ ꯂꯩꯕꯅ ꯈꯛ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯈꯟꯗꯨꯅ ꯃꯈꯣꯏ ꯃꯥꯄꯜ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯗꯨꯅ ꯂꯤꯟꯖꯥꯎ ꯑꯗꯨ ꯇꯝꯅ ꯈꯨꯠ ꯊꯥꯔꯛꯂꯝꯃꯤ꯫ ꯌꯣꯠ ꯊꯥꯡ ꯆꯪꯗꯕ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯗꯤ ꯈꯖꯤꯛ ꯐꯥꯎꯕ ꯁꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯇꯧꯔꯕꯗꯤ ꯃꯈꯣꯏ ꯈꯛꯇ ꯁꯣꯛꯂꯒꯅꯤ ꯈꯪꯕꯅ ꯇꯥꯡꯖꯦꯡꯅ ꯃꯄꯥꯕꯨꯡꯅ ꯂꯨꯔꯕ ꯇꯥꯟꯐꯝꯗ ꯁꯤꯖꯤꯟꯅꯧ ꯍꯥꯏꯕ ꯃꯍꯩ ꯑꯗꯨ ꯅꯠꯇꯅ ꯂꯤꯟꯖꯥꯎ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯔꯣꯏ ꯈꯪꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯅꯥꯎ ꯅꯤꯄꯥꯜꯗ ꯑꯣꯟꯁꯤꯜꯂꯒ ꯈꯨꯗꯛ ꯑꯗꯨꯗ ꯂꯤꯟꯖꯥꯎ ꯑꯗꯨꯕꯨ ꯀꯣꯏꯁꯤꯜꯂꯒ ꯃꯍꯩ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯂꯤꯟꯖꯥꯎ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯇꯧꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯌꯥꯝꯕꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯃꯅꯥꯎ ꯅꯤꯄꯥꯜ ꯃꯄꯥ ꯆꯥꯅ ꯃꯥꯒꯤ ꯈꯣꯡꯐꯝ ꯁꯦꯠꯅ ꯂꯦꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗ ꯑꯔꯣꯟꯕ ꯂꯩꯋꯥ ꯑꯗꯨ ꯁꯣꯟꯕ ꯍꯧꯔꯛꯈꯤ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡꯁꯥꯡꯁꯤꯡ ꯑꯗꯨ ꯑꯇꯤꯌꯥ ꯇꯝꯅ ꯊꯤꯟꯒꯠꯂꯒ ꯃꯄꯥꯕꯨꯡ ꯁꯣꯔꯥꯔꯦꯜꯗꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯅꯤꯖꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯒ ꯂꯤꯟꯖꯥꯎ ꯑꯗꯨꯗꯤ ꯀꯔꯦꯝ ꯀꯊꯥꯏꯅꯗꯨꯅ ꯅꯣꯛꯇꯨꯅ ꯃꯈꯣꯏꯕꯨ ꯃꯃꯩ ꯑꯗꯨꯅ ꯍꯥꯏꯗꯠꯀꯦ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯋꯥ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯂꯤꯟꯖꯥꯎ ꯑꯗꯨ ꯂꯦꯡꯕ ꯑꯣꯠꯄ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯁꯥꯗꯨ ꯃꯆꯤ ꯈꯖꯤꯛꯇ ꯂꯦꯡꯒꯦ ꯍꯥꯏꯕ ꯐꯥꯎꯕꯗ ꯉꯝꯗ꯭ꯔꯕ ꯑꯗꯨꯗ ꯃꯍꯥꯛ ꯐꯔ ꯍꯥꯏꯗꯨꯅ ꯈꯥꯡꯂꯝꯃꯤ꯫ ꯑꯗꯨ ꯐꯥꯎꯕꯗ ꯃꯍꯥꯛꯀꯤ ꯅꯥꯄꯜꯗꯤ ꯍꯟꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯄꯨ ꯐꯥꯖꯤꯜꯂꯤꯕ ꯑꯗꯨ ꯊꯨꯅ ꯊꯥꯗꯣꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯃꯈꯣꯏꯕꯨ ꯎꯝꯁꯥꯏ ꯁꯥꯏꯔꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯂꯤꯟꯖꯥꯎ ꯑꯗꯨꯒꯤ ꯃꯄꯥꯗ ꯅꯣꯡꯊꯛꯇꯒꯤ ꯊꯥꯡꯒꯤ ꯅꯣꯡ ꯆꯨꯊꯔꯛꯂꯒ ꯃꯁꯥ ꯄꯨꯝꯅꯃꯛ ꯊꯤꯜꯂꯝꯃꯤ꯫ ꯉꯁꯥꯏ ꯃꯈꯩꯗꯤ ꯌꯣꯠ ꯊꯥꯡ ꯆꯪꯂꯝꯗꯕ ꯂꯤꯟꯖꯥꯎ ꯑꯣꯏꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯥꯡꯁꯤꯡ ꯑꯗꯨꯗꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯑꯣꯏꯕꯅ ꯃꯁꯥ ꯄꯨꯝꯅꯃꯛ ꯊꯨꯝꯅ ꯊꯤꯜꯂꯕꯗ ꯅꯥꯍꯦꯔꯒ ꯈꯥꯡꯂꯦ꯫ ꯃꯗꯨ ꯐꯥꯎꯕꯗ ꯃꯍꯥꯛꯀꯤ ꯅꯥꯄꯜ ꯑꯗꯨꯗꯤ ꯍꯜꯂꯝꯗꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯒꯤ ꯏꯁꯥꯗ ꯐꯥꯖꯤꯜꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯂꯧꯊꯣꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯅꯈꯣꯏꯕꯨ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯔꯣꯏ꯫ ꯈꯨꯗꯛ ꯑꯗꯨꯗ ꯇꯥꯡꯖꯦꯡꯅ ꯃꯍꯥꯛꯀꯤ ꯈꯨꯠꯁꯨ ꯊꯥꯡ ꯑꯗꯨꯅ ꯂꯤꯟꯖꯥꯎ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯀꯟꯅ ꯊꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯎ ꯈꯣꯡꯂꯝꯂꯕ ꯃꯇꯨꯡ ꯂꯤꯟꯖꯥꯎ ꯑꯗꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯄꯟꯊꯗꯅ ꯃꯈꯣꯏ ꯃꯆꯤꯜ ꯃꯅꯥꯎ ꯃꯥꯄꯜ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯁꯥꯅ ꯑꯆꯧꯕ ꯅꯨꯡꯖꯥꯎ ꯑꯗꯨꯅ
ꯂꯦꯟꯖꯥꯎ ꯑꯗꯨꯒꯤ ꯃꯁꯥꯗꯨ ꯑꯃꯨꯛ ꯍꯟꯅ ꯂꯦꯡꯕ ꯉꯝꯗꯅꯕ ꯅꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯅꯨꯡꯖꯥꯎ ꯑꯣꯟꯈ꯭ꯔꯕꯗ ꯃꯈꯣꯏꯒꯤ ꯃꯁꯥꯗꯒꯤ ꯊꯋꯥꯏ ꯑꯗꯨ ꯃꯄꯥꯜ ꯊꯣꯛꯂꯛꯇꯨꯅ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯃꯅꯤꯜ ꯑꯣꯟꯗꯨꯅ ꯇꯤꯟꯈꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯇꯟꯖꯥ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯒꯤ ꯃꯀꯣꯛꯇꯒꯤ ꯆꯦꯟꯊꯔꯛꯄ ꯏꯈꯤꯡ ꯑꯗꯨꯗꯒꯤ ꯃꯅꯤꯜ ꯑꯣꯟꯗꯨꯅ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯑꯁꯨꯝ ꯄꯥꯏꯈꯠꯈ꯭ꯔꯒ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯥꯖꯒꯤ ꯂꯩꯃꯥꯏ ꯇꯝꯅ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯅꯣꯡꯗꯝꯕꯒꯤ ꯅꯣꯡꯗꯝꯅ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯅ ꯇꯝꯈꯤꯕꯅ ꯃꯈꯣꯏꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯂꯥꯏ ꯐꯠꯇꯕ ꯑꯗꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯍꯥꯏꯕꯗꯨꯗꯤ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯅꯃꯛ ꯍꯟꯖꯤꯟꯕ ꯉꯝꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯀꯅꯥꯒꯤ ꯃꯁꯥꯗ ꯀꯥꯏꯗꯣꯡꯐꯝ ꯑꯣꯏꯗꯨꯅ ꯂꯩꯕ ꯌꯥꯏ ꯍꯥꯏꯅ ꯑꯁꯨꯝ ꯊꯤꯔꯛꯄ ꯃꯇꯝꯗ ꯃꯄꯥ ꯍꯦꯛ ꯆꯥꯅꯅ ꯊꯥꯒꯤ ꯂꯩꯕꯥꯛꯇ ꯑꯆꯠ ꯉꯥꯛ ꯁꯦꯜꯂꯤꯕꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯃꯣꯝꯂꯣꯏ ꯏꯅꯨꯡ ꯉꯥꯟꯕꯤꯗ ꯍꯦꯛ ꯇꯥꯔꯨꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯏꯅꯨꯡ ꯉꯥꯟꯕꯤꯒꯤ ꯑꯔꯣꯏꯕ ꯃꯤꯍꯨꯜꯅ ꯃꯁꯥꯗꯒꯤ ꯊꯣꯛꯈꯤꯕꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨ ꯆꯞ ꯆꯥꯔꯦ ꯈꯟꯗꯨꯅ ꯃꯁꯥꯗ ꯂꯥꯏ ꯐꯠꯇꯕꯒꯤ ꯊꯋꯥꯏ ꯑꯗꯨ ꯆꯣꯡꯁꯤꯟꯈꯤꯔꯝꯃꯤ꯫ ꯍꯛꯆꯥꯡ ꯑꯗꯨꯗ ꯊꯋꯥꯏꯅ ꯑꯃꯨꯛ ꯇꯣꯡꯂꯕ ꯑꯗꯨꯗ ꯃꯤꯍꯨꯜ ꯈꯪꯂꯥꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯂꯛꯈꯤ꯫ ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯦ ꯈꯟꯗꯨꯅ ꯀꯞꯆꯔꯝꯕꯤ ꯏꯅꯨꯡ ꯉꯥꯟꯕꯤꯒꯤ ꯃꯆꯥꯅꯨꯄꯤ 8 ꯑꯗꯨꯗꯤ ꯉꯛꯄꯣꯏ ꯀꯔꯤꯕꯣꯏ ꯃꯃꯥ ꯑꯗꯨꯒꯤ ꯃꯁꯥ ꯑꯗꯨ ꯇꯥꯞ ꯄꯥꯏꯔꯝꯃꯤ꯫ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯗꯤ ꯃꯇꯥꯡ ꯑꯗꯨꯗ ꯇꯧꯁꯤꯟꯅꯗꯨꯅ ꯃꯈꯣꯏ 8 ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯄꯣꯛꯄꯤ ꯃꯃꯥ ꯁꯥꯗꯨꯅ ꯃꯈꯣꯏꯕꯨ ꯃꯊꯥꯗ ꯆꯦꯠ ꯀꯣꯟꯁꯤꯟꯖꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯥꯡꯖꯦꯡꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯂꯝꯍꯨꯏ ꯑꯗꯨꯗ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯧꯗꯥꯡ ꯑꯁꯤ ꯁꯤꯟꯅꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯍꯥꯛꯇꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯃꯠꯇ ꯆꯦꯟꯖꯗꯦ꯫ ꯑꯗꯨꯕꯨ ꯊꯋꯥꯏ ꯀꯟꯕꯤꯔꯛꯄ ꯑꯣꯏꯕꯅ ꯂꯃꯟ ꯁꯤꯡꯕ ꯁꯛꯄ ꯑꯣꯏꯅ ꯈꯣꯌꯨꯝ ꯃꯍꯥꯛꯅ ꯁꯤꯟꯅꯔꯝꯕ ꯊꯧꯗꯥꯡ ꯑꯗꯨ ꯈꯛꯇꯃꯛ ꯄꯥꯡꯖꯕꯅꯤ꯫ ꯂꯥꯏꯕꯛ ꯐꯕꯗꯤ ꯂꯝꯕꯤ ꯌꯥꯠꯄꯤꯔꯝꯕ ꯇꯥꯡꯖꯦꯡꯅ ꯂꯝꯍꯨꯏ ꯑꯗꯨꯒꯤꯗꯃꯛ ꯃꯇꯤꯛ ꯂꯩꯕ ꯃꯈꯣꯏ 5ꯗꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯈꯔ ꯂꯧꯗꯨꯅ ꯈꯨꯗꯣꯞ ꯌꯥꯌꯣꯏꯕ ꯑꯃ ꯁꯦꯝꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯅꯃꯛ ꯁꯤꯖꯤꯟꯅꯕ ꯌꯥꯅꯕ ꯊꯧꯁꯤꯟ ꯑꯃꯈꯛ ꯁꯤꯟꯕꯤꯔꯝꯃꯤ꯫ ꯃꯗꯨꯃꯛꯅ ꯇꯥꯏꯕꯪ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯡꯖꯦꯡꯒꯤ ꯁꯛꯂꯣꯟ ꯂꯧꯔꯤꯕ ꯂꯝꯍꯨꯏ ꯑꯗꯨ ꯁꯥꯁꯤꯟꯅꯕ ꯈꯣꯌꯨꯝꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯗꯦ꯫ ꯃꯇꯝꯒꯤ ꯃꯇꯨꯡꯏꯟꯅ ꯂꯥꯏ ꯐꯠꯇꯕ ꯃꯀꯣꯛ ꯑꯗꯨ ꯐꯨꯝꯈꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨ ꯂꯩꯀꯪꯂꯥ ꯑꯣꯏꯔꯛꯄꯗꯒꯤ ꯇꯞꯅ ꯑꯁꯨꯝ ꯁꯟꯗꯣꯔꯛꯄꯅ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯂꯩꯀꯪꯂꯥ ꯑꯣꯏꯔꯛꯇꯨꯅ ꯎꯄꯥꯜ ꯋꯥꯄꯥꯜ ꯅꯥꯄꯤ ꯁꯤꯡꯅꯥ ꯄꯨꯝꯅꯃꯛ ꯏꯈꯨꯏ ꯈꯨꯏꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯎꯄꯥꯜ ꯋꯥꯄꯥꯜ ꯅꯥꯄꯤ ꯁꯤꯡꯅꯥ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯗꯕꯅꯤꯅ ꯅꯣꯡ ꯆꯨꯔꯛꯄꯒꯤ ꯆꯥꯡ ꯍꯟꯊꯔꯛꯂꯦ꯫ ꯇꯥꯏꯕꯪ ꯄꯨꯝꯅꯃꯛ ꯋꯥꯕꯅ ꯂꯣꯏꯔꯕꯗ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯂꯥꯏꯅꯤ ꯍꯥꯏꯅ ꯈꯟꯅꯔꯤꯕ ꯂꯝꯍꯨꯏ ꯑꯗꯨꯗ ꯅꯣꯡ ꯆꯨꯍꯟꯕꯤꯗꯨꯅ ꯂꯩꯀꯪꯂꯥ ꯑꯁꯤꯕꯨ ꯑꯁꯪ ꯑꯃꯥꯟꯒꯤ ꯃꯥꯂꯦꯝ ꯑꯃ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯍꯥꯏꯖꯅꯣꯟꯖꯕ ꯈꯛ ꯅꯠꯇꯅ ꯑꯉꯝꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯀꯌꯥꯃꯔꯨꯝ ꯀꯠꯆꯔꯝꯃꯤ꯫ ꯁꯨꯞꯅꯒꯤ ꯂꯝꯍꯨꯏ ꯑꯗꯨꯅ ꯂꯥꯏꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯄꯤ ꯃꯄꯥ ꯂꯩꯔꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯗꯨ ꯃꯥꯡꯗꯅꯕ ꯈꯛ ꯍꯣꯠꯅꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯍꯦꯟꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯅꯠꯇꯕꯅ ꯃꯥꯂꯦꯝꯒꯤ ꯈꯣꯡꯆꯠ ꯑꯗꯨꯕꯨꯗꯤ ꯍꯣꯡꯗꯣꯛꯄ ꯉꯝꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯊꯥꯖꯅ ꯍꯥꯏꯖ ꯅꯣꯟꯖ ꯇꯧꯔꯤꯕ ꯑꯗꯨ ꯎꯔꯒ ꯃꯊꯃꯣꯏꯗꯗꯤ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯄꯣꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯎꯈꯥ ꯑꯃꯗ ꯐꯝꯂꯒ ꯂꯝꯍꯨꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯅꯈꯣꯏꯅꯗꯤ ꯅꯈꯣꯏꯒꯤ ꯏꯁꯣꯔ ꯃꯍꯥꯛꯇꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ꯫ ꯁꯥꯁꯤꯟꯅꯕ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯑꯩꯉꯣꯟꯗ ꯅꯣꯡ ꯀꯧꯊꯗꯨꯅ ꯃꯥꯂꯦꯝ ꯑꯁꯤ ꯑꯁꯪꯕ ꯃꯥꯂꯦꯝ ꯑꯃ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯗꯣ꯫ ꯑꯗꯨꯕꯨ ꯀꯔꯤ ꯂꯩꯇꯕ ꯑꯩꯅꯗꯤ ꯀꯔꯤ ꯇꯧꯕ ꯉꯝꯂꯨꯅꯤ? ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗꯒꯤ ꯃꯅꯥꯏ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯏꯕꯨꯡꯉꯣꯗꯨ ꯇꯥꯏꯕꯪ ꯁꯛꯂꯣꯟ ꯂꯥꯡꯕ ꯉꯝꯂꯦ꯫ ꯂꯝꯍꯨꯏꯅ ꯑꯣꯜꯂꯕ ꯅꯨꯄꯥ ꯑꯗꯨ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟꯅ ꯈꯣꯌꯨꯝ ꯑꯇꯣꯟꯕ ꯑꯗꯨꯕꯨ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤꯕ ꯀꯥ ꯑꯗꯨ ꯇꯝꯅ ꯆꯪꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯥꯒꯤ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯂꯥꯏ ꯐꯠꯇꯕꯅ ꯀꯥꯏꯗꯣꯡꯐꯝ ꯑꯣꯏꯔꯤꯕ ꯏꯅꯨꯡ ꯉꯥꯟꯕꯤꯒꯤ ꯁꯛꯂꯣꯟ ꯂꯧꯔꯤꯕ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤ 8ꯇ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯑꯆꯠ ꯑꯃꯗꯤ ꯃꯤꯑꯣꯏꯕꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯒꯤ ꯊꯧꯗꯥꯡꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯟꯗꯨꯅ ꯑꯆꯨꯝꯕ ꯆꯠꯄ ꯃꯤꯌꯥꯝꯒꯤ ꯈꯟꯕ ꯐꯝꯅꯥꯏꯕ ꯀꯌꯥꯕꯨ ꯑꯔꯥꯟꯕ ꯃꯤꯡꯆꯠ ꯀꯌꯥ ꯄꯤꯁꯤꯜꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯀꯥꯏꯅꯊꯪꯗ
masanupi ahal aduna khanglaklammi adubu manaw mayamda haidokke khanduna pau tamba lakpa matamdadi mama saduna leiriba phattaba lai aduna makhoi tarukmakki masada lai phattaba mahaki ikheng pithakiduna magi yathang oina illabada upai leitana mahak thagi lebak adu thadoktuna sen khiba tarammi malem leimaida laktuna lotlaba phawbadasu koitan tanarakpadagi upai leitana tangjengi saklon lauriba lamhui adugi mafamda sangjaduna mirot oina leirammi asomna matam khara haukraba matungdadi khoyum atombadu pakhang pungkak pharaklammi nakal amaromdana hariba matam adudadi lai phattaba makok aduna inung nganbi mahakki masada kaidongpham oiduna lerakpa asi koirakle taibang mi kayagi ikheng thaklakpana tapna tapna mahakki matik mayai pumnamak hanjilaklabada magi matik mayai hengetpa khuding malem asida hatna sunaba asi misi mina thokpa asi asum hengalaklammi oirakliba phibam asida tangjengi saklon lauriba lamhoi adu makok yamna sarammi mahakna makok saribagi thoidokpa maramna khoyum atomba asi pungkak saure haibabu haiba yaba mahai kaya akhang ahi mayamna phana takpi tambirabasu mahaknadi thawai yaudabana karino karimata khanglamde asum taurabadi soidana lai phattaba adu matik mayai pumnamak hanjilaktuna magi hanagi phibamda hanjilaklabadi soidana malem asi mathak makha onduna miyoiba haiba kanglup asi mangkiba tare haina khalammi miyoibada natte sanga pumnamak phauba mangkhrabadi malem asi mangba takpa tare haina wakhal yamna wajarammi asum taurabadi yararoi khanduna khoyum atonba adu laikang lana thalaba malem adugi kairaba phibam adu uhallammi atopa taibang miyoiba kayana thengnariba awaba kaya adu mamit makna uhallammi matam asidadi khoyum atonbagi thamoida malem asi kaningbagi wakhal phaurakhi mahaki oja guruna takpiba mahi masing mayam adu hairaba matungda tapna mapa sorarel pibiba matik mayai pumnamak senba hauraklammi kaina thangdadi mayamba mapaldagi hena matik leiba khoyum ama haibadu oiraklammi matamaduda lai phattaba makok adusu magi matik mayai pumnamak hanjilaktuna magi hanagi saktamda hanjinba ngamle asum tawduna taibang malem asibu mathak makha olage haiduna praloigi matawgum nongdol thaktagi maibul chaitharaklabada khoyum atonbana phan chungthuktuna mayok yarammi lai phattaba aduna matik mayai leiba henbana panabada wana thoklammi mahakna wana sor phuina honduna lepa ubada lai phattaba makok aduna noklammi mahakna hairammi hai tajo napabung amadi nayamba makhoi mayam amatana panaba ngamdraba aibu nanggumba petlauba amana aingonda kari tawjaba ngamni khoyum atonbadu saungna khuchu thang adu thangatlammi aduga chenchilli matamaduda lai phattaba makok linjaw adugi mamaina hairakpa matamda khoyum atonbadu leimaida upsilaga tarammi maduda siramlagani khanduna lai phattaba makok adu mamai olaga satke tawi adubu hairiba mikup adumaktada khanghaudana khoyum atonbagi masada arangba mangal amana yairakpa matamda mahaki masa adu malang thakta paikhalaklammi matamasida mapabung sorarelna mahaki matik mayai kaya hapirakhe mahak mamit phat pangthoraklaga mahaki khuchu thang adu paiduna yamna thuna amuki thanghaida lai phattaba makokna onba linjaw adugi makok adu thabat kakhatlammi aduga lai phattaba adugi masa adu karimata hek lemhandana ut onba makhai sakthek halammi masigi matungda malemgi awaba koktuna khoyum atombana malem asibu ngak senbagi thodang adu kaidana pangthoklammi ngakpi senbinaba leirabada mapi mapa leirabada awa ana leitaba malem ama haibadu oikhirammi wari asi nungai biragadi like tawbiramo comment tawbiramo aduga channel asida nauna sangbirakpa oiragadi channel asibu subscribe tawbiramo